ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕ ꯃꯈꯣꯏ ꯃꯔꯨꯞ ꯃꯔꯤ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯨꯞ ꯃꯔꯤ ꯑꯗꯨ ꯑꯅꯤ ꯑꯃꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯗꯨꯅ ꯃꯈꯨꯠ ꯌꯥꯝꯅ ꯁꯥꯡꯉꯝꯃꯤ, ꯑꯗꯨꯒ ꯑꯅꯤ ꯑꯃꯅ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯑꯁꯨꯝꯅ ꯈꯟꯅꯔꯝꯃꯤ꯫ "ꯏꯇꯥꯎ ꯈꯣꯏꯃꯨ, ꯅꯪꯒ ꯆꯥꯎꯕꯒꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯄꯥꯝꯗꯦꯕꯣ꯫ ꯅꯈꯣꯏꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩꯗ ꯅꯈꯨꯠ ꯀꯌꯥ ꯁꯥꯡꯂꯤꯕꯗꯣ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦ꯫ ꯅꯈꯣꯏꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯌꯣ, ꯑꯩ ꯂꯩꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯃꯤꯟꯅꯁꯤ꯫ ꯅꯈꯣꯏꯅ ꯃꯤꯒꯤ ꯌꯦꯟ ꯉꯥꯅꯨ ꯈꯔ ꯍꯨꯔꯥꯟ, ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯌꯥꯝ ꯍꯨꯔꯥꯟꯕꯗꯣ ꯑꯩꯗꯤ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯌꯥꯝ ꯍꯩꯅꯗꯦ꯫ ꯃꯇꯨꯡꯗ ꯅꯈꯣꯏ ꯑꯗꯨꯝꯅ ꯇꯧꯒꯅꯨꯀꯣ꯫ ꯏꯇꯥꯎ ꯊꯣꯏꯕ, ꯅꯪꯅ ꯉꯁꯤ ꯉꯥꯡꯊꯣꯛꯏꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡꯁꯦ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ? ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯈꯔ ꯄꯤꯖ ꯄꯤꯊꯛ ꯇꯧꯏ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯅꯪꯒꯤꯗꯣ ꯑꯩꯈꯣꯏꯗ ꯎꯁꯤꯠꯇꯕ ꯃꯥꯜꯂꯦ꯫ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯏꯇꯥꯎ ꯊꯣꯏꯕ, ꯑꯗꯨ ꯌꯥꯝ ꯍꯦꯟꯃꯜꯂꯦ ꯏꯇꯥꯎ ꯊꯣꯏꯕ꯫ ꯏꯇꯥꯎ ꯊꯣꯏꯕꯅ ꯍꯥꯏꯔꯤꯁꯦ ꯑꯀꯥꯏꯕ ꯀꯔꯤ ꯌꯥꯎꯔꯒꯦ? ꯅꯈꯣꯏ ꯑꯅꯤꯒꯤ ꯐꯅꯕ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯊꯣꯏꯕꯅ ꯍꯥꯏꯔꯤꯁꯦ? ꯅꯈꯣꯏꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯕꯗꯣ ꯏꯇꯥꯎ ꯊꯣꯏꯕꯅ ꯄꯥꯝꯗꯕꯒꯤ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯔꯒꯦ ꯏꯇꯥꯎ? ꯔꯥꯖꯨ, ꯅꯪꯅ ꯊꯣꯏꯕꯒꯤ ꯍꯥꯀꯟꯗꯒ ꯉꯥꯡꯉꯤꯗꯣ ꯊꯣꯏꯕꯅ ꯅꯪꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯦ ꯍꯥꯏꯕ ꯃꯇꯥꯡꯗꯣ ꯃꯥꯒꯤ ꯃꯤꯆꯪꯗꯒ ꯆꯪꯉꯤꯔꯕ? ꯅꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯅꯊꯧ ꯂꯩꯗꯅ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕꯗ ꯅꯈꯣꯏꯅ ꯑꯗꯨꯝ ꯄꯥꯟꯅꯔꯤꯗꯣ? ꯅꯈꯣꯏꯅꯅꯦ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕ ꯑꯁꯤꯗꯅꯦ ꯈꯨꯠ ꯊꯤꯡꯖꯤꯟꯐꯝ ꯊꯣꯛꯇꯦ, ꯅꯈꯣꯏꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯌꯨ꯫ ꯆꯥꯎꯕ, ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥꯁꯤꯡꯗꯣ ꯀꯔꯤꯅꯣ? ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯕꯅꯤ꯫ ꯑꯩ ꯈꯨꯠ ꯌꯥꯎꯅꯤꯡꯉꯛꯀꯗꯧꯔꯦ꯫ ꯏꯃꯥꯟꯅꯕ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩ ꯈꯨꯠ ꯊꯥꯅꯤꯡꯗꯦ꯫ ꯔꯥꯖꯨꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯐꯅꯕ ꯅꯠꯇ꯭ꯔꯣ? ꯅꯈꯣꯏ ꯑꯅꯤꯅ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇꯅ ꯈꯜꯂꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏ ꯑꯅꯤꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯕꯗꯣ ꯑꯩꯈꯣꯏꯁꯨ ꯏꯃꯥꯟꯅꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯗꯨ ꯇꯧꯍꯟꯅꯤꯡꯗꯤꯌꯦ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯐꯅꯕꯅꯦ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯦ꯫ ꯅꯈꯣꯏ ꯑꯅꯤꯅꯅꯦ ꯃꯁꯤꯗ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯅꯤ ꯑꯩꯈꯣꯏꯒ ꯇꯤꯟꯅꯔꯒꯨꯝꯁꯤ꯫ ꯅꯈꯣꯏ ꯑꯅꯤꯁꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯣꯛꯄ ꯇꯧꯔꯣ, ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯇꯧꯔꯒꯦ꯫ ꯌꯥꯔꯦ ꯊꯣꯏꯕ, ꯅꯪꯒꯤ ꯋꯥꯗꯣ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯦ ꯌꯥꯔꯦ꯫ ꯅꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯒ ꯇꯤꯟꯅꯅꯤꯡꯗꯕꯒꯤ ꯃꯔꯩ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯊꯣꯛꯄ ꯇꯧꯔꯣ, ꯑꯩꯈꯣꯏꯁꯨꯅꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯣꯛꯄ ꯇꯧꯔꯒꯦ꯫ ꯃꯁꯤꯗꯅꯦ ꯋꯥ ꯆꯒꯠ ꯆꯒꯠ ꯉꯥꯡꯅꯔꯒꯨꯝꯁꯤ ꯌꯥꯔꯦ꯫ ꯏꯇꯥꯎ, ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃꯅꯤꯀꯣ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤꯁꯨ ꯐꯅꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯄꯤꯛꯏꯉꯩꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯉꯥꯡꯂꯒ ꯅꯈꯣꯏ ꯑꯅꯤꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯣ ꯀꯔꯤꯅꯣ? ꯑꯩꯒꯤꯁꯦ ꯊꯣꯏꯕꯒꯤ ꯃꯤꯆꯪ ꯆꯪꯕꯩ ꯋꯥ ꯅꯠꯇꯦꯅꯦ꯫ ꯊꯣꯏꯕꯅ ꯍꯥꯏꯔꯤꯁꯤꯡꯁꯤꯗ ꯑꯀꯥꯏꯕ ꯀꯔꯤ ꯌꯥꯎꯒꯦ? ꯅꯈꯣꯏꯒꯤꯁꯨ ꯐꯅꯕꯅꯦ ꯊꯣꯏꯕꯅ ꯉꯥꯡꯉꯤꯁꯤꯡꯁꯦ꯫ ꯌꯥꯔꯦ ꯔꯥꯖꯨ, ꯅꯪꯒꯤ ꯅꯒꯨꯟꯁꯨ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯉꯕꯅꯤ꯫ ꯅꯈꯣꯏ ꯑꯩꯈꯣꯏꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯑꯕ ꯉꯥꯛꯇꯅꯤ꯫ ꯊꯣꯏꯕꯅ ꯅꯪꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒ ꯅꯪꯒꯤ ꯑꯋꯥꯕꯗ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯅꯪꯅ ꯊꯣꯏꯕꯒꯤ ꯍꯥꯀꯟꯗꯒ ꯉꯥꯡꯉꯤꯗꯣ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯈꯪꯉꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯒ ꯔꯥꯖꯨꯒꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯣꯛꯄ ꯑꯃ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯈꯣꯏꯃꯨꯒ ꯆꯥꯎꯕꯒꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯣꯛꯄ ꯑꯃ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯇꯥꯎ ꯈꯣꯏꯃꯨ, ꯊꯣꯏꯕꯒ ꯔꯥꯖꯨꯒꯁꯦ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯃꯈꯣꯏ ꯑꯅꯤꯁꯦ꯫ ꯂꯝꯕꯤꯗ ꯊꯦꯡꯅꯕꯒꯁꯦ ꯑꯩꯈꯣꯏꯗ ꯀꯧꯔꯛꯅꯦꯒ ꯈꯪꯈꯤꯗ꯭ꯔꯦꯕ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯝꯕꯦꯟꯗ ꯆꯠꯄꯗꯒꯁꯦ ꯊꯦꯡꯅꯔꯤꯗꯨ ꯃꯉꯥꯏ, ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃꯇ ꯀꯧꯔꯝꯕ꯭ꯔꯣ? ꯐꯟꯗꯅꯒ ꯆꯠꯇꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯦ ꯃꯇꯥꯒꯨꯝ꯫ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯦꯕ ꯃꯈꯣꯏ ꯑꯅꯤꯁꯦ꯫ ꯑꯗꯨꯅꯤ ꯏꯇꯥꯎ, ꯔꯥꯖꯨꯁꯦ ꯍꯟꯇꯛ ꯃꯔꯛ ꯈꯔ ꯃꯤ ꯎꯁꯤꯠꯇ꯭ꯔꯦꯕ ꯃꯥ꯫ ꯊꯣꯏꯕꯒ ꯄꯨꯜꯂꯦ ꯃꯇꯥꯒꯨꯝ, ꯊꯣꯏꯕꯅ ꯈꯔ ꯄꯩꯁꯥ ꯄꯥꯏꯔꯦ ꯃꯇꯥꯒꯨꯝ ꯃꯥ ꯊꯣꯏꯕꯗ ꯅꯞꯁꯜꯂꯤꯌꯦ, ꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯕꯗꯨꯗ꯫ ꯑꯗꯨ ꯏꯇꯥꯎ, ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯊꯨꯒꯥꯏꯁꯤ ꯀꯩꯗꯧꯔꯒꯦ? ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯅꯕ ꯑꯝꯇ ꯁꯤꯟꯁꯦꯕ꯫ ꯑꯗꯨꯅꯤ ꯏꯇꯥꯎ, ꯑꯩꯁꯨ ꯈꯜꯂꯝꯃꯤꯕꯁꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯃꯨꯛꯇ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯜꯂꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ꯫ ꯅꯪꯅ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ, ꯑꯩꯅ ꯔꯥꯖꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯥꯎ ꯇꯝꯖꯜꯂꯁꯦ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯗꯅꯕ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅꯦ ꯁꯣꯏꯗꯅ ꯈꯟꯅꯔꯗꯕꯅꯤ ꯏꯇꯥꯎ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ, ꯍꯧꯖꯤꯛꯃꯛꯇ ꯇꯧꯔꯁꯤ꯫ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯅꯦ ꯀꯣꯟꯅ ꯇꯧꯕꯁꯦ ꯇꯧꯔꯒꯨꯝꯁꯤ ꯏꯇꯥꯎ꯫ ꯍꯧꯖꯤꯛꯃꯛꯇ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯈꯣꯏꯃꯨꯒ ꯆꯥꯎꯕꯒꯅ ꯊꯣꯏꯕꯒ ꯔꯥꯖꯨꯒꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈꯤꯕ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯌꯥꯝꯅ ꯀꯂꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯊꯣꯏꯕ, ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯅꯪꯒꯤꯗꯃꯛꯇ ꯈꯜꯂꯒ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯇꯥꯎ, ꯑꯩ ꯀꯩꯁꯨ ꯈꯟꯕ ꯂꯩꯇꯦꯗ, ꯑꯗꯣ ꯀꯔꯤ ꯋꯥꯅꯣ ꯏꯇꯥꯎꯅ ꯍꯥꯏꯗꯣꯏꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ꯫ ꯏꯇꯥꯎ, ꯅꯣꯡꯃ ꯑꯩꯈꯣꯏꯅ ꯈꯟꯅꯈꯤꯕ ꯅꯨꯃꯤꯠꯇ ꯔꯥꯖꯨꯅ ꯏꯇꯥꯎꯒꯤꯗꯃꯛꯇ ꯃꯤꯆꯪ ꯌꯥꯝꯅ ꯆꯪꯈꯤꯗꯅ, ꯑꯗꯨ ꯏꯇꯥꯎꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯪꯕ ꯅꯠꯇꯦꯌꯦ꯫ ꯃꯥꯅ ꯏꯇꯥꯎꯒꯤ ꯃꯤꯆꯪ ꯆꯪꯗ꯭ꯔꯕꯗꯤ ꯃꯉꯣꯟꯗ ꯏꯇꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤꯡꯗꯣ ꯑꯃꯠꯇ ꯄꯥꯡꯂꯛꯂꯣꯏ ꯈꯟꯕꯗꯒꯤ ꯏꯇꯥꯎꯒꯤ ꯃꯤꯆꯪ ꯆꯪꯈꯤꯕꯅꯤ ꯍꯥꯏ꯫ ꯃꯥꯅ ꯏꯇꯥꯎꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯕꯅꯤꯅꯦ ꯏꯇꯥꯎ꯫ ꯏꯇꯥꯎ, ꯅꯪꯅ ꯍꯥꯏ ꯋꯥꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦ? ꯏꯇꯥꯎ ꯔꯥꯖꯨꯅꯕꯨ ꯑꯗꯨꯝꯅ ꯈꯜꯂꯝꯅꯕ ꯑꯩꯅꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯊꯥꯖꯅ ꯑꯩꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯤꯟꯅꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯠꯇꯦꯗ ꯏꯇꯥꯎ, ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯛꯈ꯭ꯔ ꯄꯣꯠꯅꯤꯗ꯫ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ ꯄꯣꯠꯅꯤ꯫ ꯆꯥꯎꯕꯒ ꯅꯈꯣꯏꯅꯤ ꯆꯪꯗꯅ ꯊꯣꯏꯕꯗꯨ ꯐꯨꯔꯛꯄ ꯌꯥꯗꯕ꯭ꯔꯥ? ꯑꯩꯒꯤꯗꯤ ꯈꯥꯝꯖꯟꯅꯔꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯗꯕꯗꯨꯕꯨ ꯅꯈꯣꯏꯅꯤ ꯆꯪꯗꯅ ꯐꯨꯕ ꯌꯥꯔꯗꯨꯕꯨ ꯅꯈꯣꯏꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯅꯗꯅ ꯀꯥꯏꯅ ꯑꯁꯤ ꯋꯥꯁꯤꯁꯨ ꯍꯥꯏꯔꯛꯏꯕꯅꯤꯅꯦ ꯏꯇꯥꯎ꯫ ꯏꯇꯥꯎ ꯔꯥꯖꯨꯅ ꯃꯗꯨꯃꯛ ꯏꯇꯥꯎꯗ ꯍꯥꯏꯔꯛꯄ꯭ꯔꯥꯅꯦ? ꯏꯇꯥꯎ, ꯅꯪꯗꯤ ꯑꯩꯈꯣꯏꯒ ꯈꯟꯅꯈꯤꯕꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯑꯃꯠꯇ ꯊꯥꯖꯔꯝꯃꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯦ ꯏꯇꯥꯎ꯫ ꯑꯗꯣ ꯏꯇꯥꯎꯅ ꯊꯥꯖꯗ꯭ꯔꯒ ꯆꯥꯎꯕꯗ ꯍꯪꯒꯦꯁꯨ ꯍꯪꯉꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯏꯇꯥꯎꯒꯤ ꯐꯅꯕ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯗꯣ ꯏꯇꯥꯎ, ꯑꯩ ꯊꯕꯛ ꯑꯃꯈꯛ ꯆꯠꯀꯗꯕꯁꯨ ꯂꯩꯍꯧꯋꯤ, ꯑꯗꯨꯅ ꯑꯩ ꯊꯦꯡꯈ꯭ꯔꯅꯤ, ꯆꯠꯂꯒꯦꯀꯣ ꯏꯇꯥꯎ꯫ ꯈꯣꯏꯃꯨꯅ ꯊꯣꯏꯕꯗ ꯑꯔꯥꯟꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯁꯜꯂꯝꯃꯒ ꯃꯍꯥꯛꯇꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯗꯤ ꯁꯣꯝꯗ ꯔꯥꯖꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯦ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛꯇꯤ ꯌꯥꯝ ꯁꯥꯎꯔꯝꯃꯤ꯫ ꯏꯇꯥꯎ ꯔꯥꯖꯨꯁꯦ ꯑꯩꯗꯤ ꯑꯗꯨꯝꯅꯒ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯕꯅꯤ꯫ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯥꯒꯨꯝꯕꯒ ꯑꯩꯒ
ꯇꯤꯟꯅꯕ ꯍꯧꯅꯗꯦ ꯁꯣꯝꯗꯁꯨ ꯆꯥꯎꯕ ꯑꯗꯨ ꯔꯥꯖꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯥꯖꯨꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯗꯨꯅ ꯔꯥꯖꯨꯕꯨ ꯀꯧꯔꯝꯃꯤ ꯏꯇꯥꯎ ꯏꯇꯥꯎ ꯔꯥꯖꯨ ꯏꯇꯥꯎ ꯔꯥꯖꯨ ꯑꯩ ꯆꯥꯎꯕꯅꯦ ꯇꯥꯗ꯭ꯔꯣ ꯏꯇꯥꯎ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯏꯇꯥꯎ ꯔꯥꯖꯨ ꯑꯩꯅ ꯀꯣꯏꯁꯦ ꯇꯥꯗ꯭ꯔꯕꯣ ꯏꯇꯥꯎ ꯅꯪꯕꯣ ꯏꯇꯥꯎ ꯑꯩꯗꯤ ꯍꯌꯦꯡꯗꯤ ꯕꯥꯏ ꯕꯥꯏꯅꯦꯅ ꯏꯇꯥꯎ ꯊꯣꯏꯕꯒ ꯑꯩꯒ ꯆꯥꯛ ꯆꯥꯟꯅꯁꯦ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯅ ꯏꯃꯨꯡ ꯆꯥꯔꯤꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯏꯇꯥꯎꯅ ꯀꯧꯕꯒ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯣ ꯏꯇꯥꯎꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ ꯑꯩꯗꯤ ꯌꯥꯝ ꯊꯥꯖꯗꯦꯕ ꯑꯩꯈꯣꯏꯗꯤ ꯈꯟꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯇꯥꯎꯗꯤ ꯅꯣꯡꯃꯇ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯥꯛꯇ꯭ꯔꯕꯅꯤꯗꯣ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯁꯦ ꯊꯥꯖꯗꯦ ꯏꯇꯥꯎ ꯑꯣ ꯅꯈꯣꯏ ꯑꯅꯤ ꯍꯌꯦꯡ ꯆꯥꯛꯆꯥꯟꯅꯗꯣꯏ ꯑꯣꯏꯔꯦ ꯑꯗꯣ ꯏꯇꯥꯎ ꯊꯣꯏꯕꯅ ꯅꯪꯒꯤ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯇꯝꯃꯛꯄ ꯃꯗꯨꯗ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯗꯅ ꯏꯇꯥꯎꯗ ꯄꯥꯎ ꯑꯗꯣ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯇꯥꯎ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕꯣ ꯏꯇꯥꯎ ꯅꯪꯅ ꯌꯥꯝꯅ ꯀꯨꯏꯅ ꯉꯥꯡꯉꯤꯗꯣ ꯀꯔꯤꯅꯣ ꯏꯇꯥꯎ ꯁꯠ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯉꯔꯥꯡ ꯊꯣꯏꯕꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯕ ꯏꯇꯥꯎꯒ ꯄꯨꯟꯕꯁꯦ ꯇꯜꯂꯦꯌꯦ ꯏꯇꯥꯎꯁꯦ ꯃꯊꯤꯕꯣꯡꯁꯨ ꯌꯥꯝꯅ ꯂꯥꯎꯏ ꯆꯥꯗꯨꯁꯨ ꯌꯥꯝꯅ ꯆꯣꯞꯄꯤꯌꯦ ꯑꯗꯨꯒ ꯑꯔꯦꯝꯕꯁꯨ ꯌꯥꯝꯅ ꯄꯥꯝꯃꯦ ꯍꯥꯏꯔꯤꯕ ꯏꯇꯥꯎ ꯑꯁꯦꯡꯕꯒꯤꯅꯦ ꯏꯇꯥꯎ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯏꯇꯥꯎ ꯊꯣꯏꯕꯅ ꯏꯇꯥꯎꯗ ꯑꯗꯨꯃꯛ ꯍꯥꯏꯔꯛꯄ꯭ꯔꯅꯦ ꯏꯇꯥꯎ ꯑꯩ ꯊꯥꯖꯗꯦꯅꯦ ꯏꯇꯥꯎ ꯊꯥꯖꯗ꯭ꯔꯒꯦ ꯏꯇꯥꯎ ꯈꯣꯏꯃꯨꯗ ꯍꯪꯒꯦꯁꯨ ꯍꯪꯉꯨ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯤ ꯏꯇꯥꯎꯅ ꯊꯥꯖꯗ꯭ꯔꯒ ꯏꯇꯥꯎ ꯈꯣꯏꯃꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯍꯪꯉꯨꯔꯣ ꯑꯗꯣ ꯏꯇꯥꯎ ꯑꯩꯗꯤ ꯏꯇꯥꯎꯒꯤꯗꯃꯛꯇ ꯈꯜꯂꯒ ꯍꯥꯏꯕꯅꯤꯀꯣ ꯃꯗꯨꯗ ꯅꯠꯇꯦ ꯃꯥꯅ ꯍꯥꯏꯁꯦ ꯏꯇꯥꯎꯁꯦ ꯑꯣꯏꯖꯕꯁꯨ ꯌꯥꯝꯅ ꯄꯥꯝꯃꯦ ꯀꯥꯏꯅꯁꯨ ꯍꯥꯏꯔꯤ ꯄꯣꯠꯅꯤꯗ ꯏꯇꯥꯎ ꯑꯗꯨꯅ ꯃꯥꯒ ꯄꯨꯟꯕꯁꯦ ꯇꯜꯂꯦ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯏꯇꯥꯎ ꯑꯗꯣ ꯑꯩ ꯊꯕꯛ ꯑꯃ ꯂꯩꯍꯧꯋꯦ ꯑꯗꯨꯅ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯇꯥꯎ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯔꯥꯖꯨꯗ ꯑꯔꯥꯟꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯁꯤꯜꯂꯝꯂꯒ ꯃꯍꯥꯛꯇꯤ ꯆꯠꯈꯤꯔꯝꯃꯤ ꯔꯥꯖꯨꯗꯤ ꯁꯣꯝꯗ ꯆꯥꯎꯕꯅ ꯄꯥꯎ ꯇꯝꯂꯝꯕ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯍꯥꯛꯇꯤ ꯎꯡꯗꯨꯅ ꯂꯩꯔꯝꯃꯤ ꯏꯇꯥꯎ ꯊꯣꯏꯕ ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯦ ꯑꯉꯛꯄꯅꯤꯀꯣ ꯑꯩꯅꯗꯤ ꯅꯪꯕꯨ ꯌꯥꯝ ꯐꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯩꯕꯨ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯅ ꯈꯜꯂꯕ ꯅꯪꯅ ꯅꯍꯥꯟꯒꯩ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯒ ꯄꯤꯖꯔꯤꯕꯗꯨ ꯑꯣꯏꯔꯦ ꯑꯩꯗꯤ ꯏꯇꯥꯎꯕు ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯏꯇꯥꯎꯅ ꯄꯤꯖꯔꯤꯕꯁꯤꯡꯗꯣ ꯀꯔꯤꯁꯨ ꯈꯟꯗꯅ ꯆꯥꯔꯨꯕꯅꯤꯀꯣ ꯑꯉꯛꯄꯅꯤ ꯏꯇꯥꯎ ꯊꯣꯏꯕ ꯅꯪꯁꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯋꯥꯔꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯖꯨꯒ ꯊꯣꯏꯕꯒ ꯑꯗꯨ ꯂꯝꯕꯦꯟꯗ ꯊꯦꯡꯅꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤ ꯎꯁꯤꯟꯅꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯈꯣꯏꯃꯨꯒ ꯆꯥꯎꯕꯒꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯊꯣꯏꯕꯅ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯏꯇꯥꯎ ꯑꯩꯗꯤ ꯉꯔꯥꯡ ꯊꯣꯏꯕꯗ ꯃꯥꯟꯅꯕ ꯀꯂꯔ ꯀꯥꯞꯁꯤꯜꯂꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯝꯁꯤꯜꯂꯝꯃꯕꯅꯤ ꯏꯇꯥꯎ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯊꯣꯏꯕꯗꯣ ꯊꯥꯖꯔꯒ ꯂꯩꯍꯧꯔꯕꯅꯤ ꯏꯇꯥꯎ ꯃꯈꯣꯏ ꯑꯅꯤꯅꯦ ꯁꯣꯏꯗꯅ ꯈꯟꯅꯔꯗꯕꯅꯤ ꯏꯇꯥꯎ ꯊꯣꯏꯕꯗ ꯅꯠꯇꯦ ꯔꯥꯖꯨꯁꯨꯅꯦ ꯃꯩ ꯍꯧꯉꯩ ꯐꯖꯅ ꯁꯥꯎꯔꯕꯅꯤ ꯑꯩꯅꯅꯦ ꯀꯂꯔ ꯄꯨꯟ ꯀꯥꯞꯁꯤꯜꯂꯒꯅꯦ ꯋꯥꯔꯤ ꯄꯥꯎ ꯖꯥꯠ ꯌꯥꯝꯅ ꯇꯝꯁꯤꯜꯂꯝꯃꯕꯅꯤ ꯏꯇꯥꯎ ꯃꯥꯅꯗꯤꯅꯦ ꯊꯥꯖꯗꯕꯅꯤ ꯊꯣꯏꯕꯅꯕꯨ ꯑꯗꯨꯝ ꯍꯥꯏꯔꯛꯄ꯭ꯔꯅꯤ ꯏꯇꯥꯎ ꯒꯥꯏꯅ ꯑꯩꯅꯅꯦ ꯊꯥꯖꯗ꯭ꯔꯒꯅꯦ ꯏꯇꯥꯎ ꯑꯃꯨꯊꯣꯏꯗ ꯍꯪꯉꯨꯁꯨ ꯍꯥꯏꯕꯅꯤ ꯃꯗꯨ ꯍꯥꯏꯔꯨꯕꯗꯒꯤꯗꯤ ꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯍꯧꯔꯕꯅꯤ ꯏꯇꯥꯎ ꯃꯈꯣꯏ ꯑꯅꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯇꯤꯟꯅꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯩꯅ ꯔꯥꯖꯨꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯨꯔꯤꯕꯁꯤꯗꯤ ꯊꯣꯏꯕꯒ ꯈꯣꯏꯃꯨꯒꯅ ꯁꯤꯟꯕ ꯄ꯭ꯂꯥꯟ ꯂꯣꯏꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯔꯥꯖꯨ ꯏꯕꯥꯅꯤꯗ ꯄꯥꯎ ꯖꯥꯠ ꯇꯝꯁꯤꯜꯂꯗꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯟꯕ ꯑꯣꯏꯔꯦ ꯉꯁꯥꯏ ꯔꯥꯖꯨꯅ ꯑꯩꯉꯣꯟꯗ ꯀꯧꯔꯝꯂꯤꯗꯣ ꯃꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯐꯔꯦ ꯑꯗꯣ ꯏꯇꯥꯎ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯤꯂꯥꯁꯦ ꯑꯩꯈꯣꯏꯅꯤꯅ ꯑꯃꯨꯛ ꯌꯦꯡꯕ ꯇꯥꯔꯦ ꯑꯗꯣ ꯏꯇꯥꯎ ꯉꯁꯤꯗꯤ ꯉꯥꯅꯨꯗ ꯌꯦꯟ ꯑꯃꯇ ꯍꯨꯔꯥꯜꯂꯒ ꯆꯥꯎꯁꯤꯗꯅ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯕꯥꯏ ꯕꯥꯏ ꯅꯤꯋꯥꯔꯅꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯔꯤꯝꯇ ꯆꯥꯔꯛꯇꯦ ꯏꯕꯥꯅꯤꯗꯤ ꯀꯥꯡꯁꯣꯏꯒ ꯁꯧꯒ꯭ꯔꯤꯒ ꯑꯗꯨꯝ ꯇꯧ ꯂꯩꯔꯦꯕ ꯍꯣꯏ ꯏꯇꯥꯎ ꯑꯩꯁꯨ ꯈꯜꯂꯝꯃꯤꯕꯅꯤ ꯀꯥꯡꯁꯣꯏꯒ ꯁꯧꯒ꯭ꯔꯤꯒ ꯆꯥꯕꯗꯅꯦ ꯏꯕꯥꯅꯤꯁꯤ ꯌꯥꯔꯔꯣꯏ ꯅꯈꯣꯏꯗ ꯆꯥꯔꯦ ꯀꯥꯡꯁꯣꯏ ꯆꯥꯏ ꯑꯩꯈꯣꯏꯗ ꯆꯥꯔꯦ ꯁꯧꯒ꯭ꯔꯤ ꯆꯥꯏ ꯐꯔꯦ ꯏꯇꯥꯎ ꯉꯥꯅꯨꯗ ꯌꯦꯟ ꯑꯃ ꯍꯦꯛꯇ ꯍꯨꯔꯥꯜꯂꯨꯔꯁꯤ ꯉꯁꯤꯗꯤ ꯑꯐꯪꯕ ꯑꯃ ꯍꯦꯛꯇ ꯐꯔꯦ ꯑꯗꯨꯗꯤ ꯚꯥꯏ ꯆꯠꯅꯕ ꯇꯧꯔꯁꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯊꯤꯟꯊꯕ ꯍꯧꯅꯗꯦ ꯐꯠ ꯇꯧꯍꯧꯒꯗꯕꯅꯤ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯑꯗꯣ ꯚꯥꯏ ꯑꯩꯗꯤ ꯉꯥꯅꯨꯅ ꯏꯄꯥꯝ ꯄꯥꯝꯃꯤꯀꯣ ꯉꯥꯅꯨꯅ ꯈꯔ ꯍꯥꯎꯋꯦꯕ ꯑꯁꯨꯝꯅ ꯊꯣꯏꯕ ꯑꯗꯨ ꯔꯥꯖꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯔꯥꯖꯨꯕꯨ ꯀꯧꯔꯝꯃꯤ ꯏꯇꯥꯎ ꯔꯥꯖꯨ ꯑꯩ ꯊꯣꯏꯕꯅꯦ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯇꯥꯕ꯭ꯔꯣ ꯏꯇꯥꯎ ꯔꯥꯖꯨ ꯑꯩ ꯂꯥꯛꯏꯌꯦ ꯊꯣꯏꯕ ꯂꯥꯛꯏꯌꯦꯕ ꯏꯇꯥꯎꯅ ꯂꯥꯛꯄꯕꯨ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯑꯩ ꯃꯤꯒꯤ ꯑꯔꯦꯝ ꯑꯄꯥ ꯆꯥꯕꯁꯨ ꯇꯣꯛꯆꯔꯤ ꯑꯩ ꯊꯤꯕꯣꯡꯁꯨ ꯂꯧꯖꯗ꯭ꯔꯦ ꯏꯇꯥꯎ ꯑꯗꯣ ꯏꯇꯥꯎꯅ ꯂꯥꯛꯄꯕꯨ ꯀꯩ ꯊꯕꯛ ꯂꯩꯒꯦꯕ ꯏꯇꯥꯎ ꯏꯇꯥꯎꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯦ ꯑꯩꯁꯨ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯈꯣꯏꯃꯨꯒ ꯆꯥꯎꯕꯒꯅ ꯁꯤꯟꯕ ꯄ꯭ꯂꯥꯟ ꯉꯥꯛꯇꯅꯤ ꯏꯇꯥꯎꯒ ꯏꯕꯥꯅꯤꯗ ꯄꯥꯎ ꯃꯈꯣꯏꯅ ꯖꯟꯖꯥꯠ ꯇꯝꯁꯤꯜꯂꯒ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯟꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯅ ꯇꯥꯗꯨꯅ ꯂꯥꯛꯑꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯣ ꯀꯔꯤ ꯍꯥꯏꯕ ꯏꯇꯥꯎ ꯈꯣꯏꯃꯨꯒ ꯆꯥꯎꯕꯅ ꯁꯤꯟꯕ ꯄ꯭ꯂꯥꯟ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅꯤꯅ ꯑꯩꯈꯣꯏꯕꯨ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯐꯅꯕ ꯁꯤꯜꯂꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕु ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ ꯈꯪꯗꯦ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯔ ꯉꯥꯡ ꯁꯛꯄꯗ ꯇꯧꯔꯨꯕꯗꯨꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯈꯟꯈ꯭ꯔꯦ ꯏꯇꯥꯎ ꯐꯔꯁꯦ ꯏꯇꯥꯎ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯤ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯑꯕꯅꯤ ꯃꯈꯣꯏ ꯑꯩꯈꯣꯏꯒ ꯄꯨꯟꯗꯕꯗ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯨꯟꯅꯕ ꯏꯇꯥꯎ ꯍꯥꯏꯔꯨꯔꯁꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯏꯇꯥꯎ ꯍꯣꯏ ꯐꯔꯦ ꯏꯇꯥꯎ ꯃꯗꯨꯅ ꯐꯔꯅꯤ ꯃꯈꯣꯏ ꯑꯩꯈꯣꯏꯒ ꯄꯨꯟꯗꯕꯗ ꯃꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯑꯝꯒꯅꯤ ꯑꯗꯨꯅ ꯏꯕꯥꯅꯤꯁꯨ ꯌꯥꯅꯗꯅꯕ ꯃꯈꯣꯏꯅ ꯁꯤꯜꯂꯤꯅꯤ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯃꯈꯣꯏꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅꯕ ꯑꯃꯨꯛ ꯍꯥꯏꯔꯨꯔꯁꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯔꯥꯖꯨꯒ ꯊꯣꯏꯕꯒꯅ ꯈꯣꯏꯃꯨꯒ ꯆꯥꯎꯕꯒ ꯑꯗꯨ ꯃꯈꯣꯏꯒ ꯄꯨꯜꯂꯁꯤ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ
Somdana Kuimuga Chaubaga adu, Miging anu Huralubagi, Paduna Lerami. Mama, Kaka, Kadono Bayare Torishibo. Ibungo, Makoini say, Huran number one. Nakoina Makogatina Ripset Tanbutande. Makoinina, egging anu and Kalijab the Huranuna Lerami Banine. Makoina Huralibus egging anu Sepanam Yamabani. I should yang hiding young money. Farekaka, Hantaki yang Bay and Biba, Hantakake and Biro. I quay Matunda Makoshe, assume the Huran Bashe, Hurala Loge, Kakane and Bay and Biba, Hantakati and Biro Makoshe. I quay Makoibu, Huran the number of Pazana Hainera Kaka. Karigi and Biban Bungo, Makoini say, Police Koraga, Jane at Hazan Kardabani, Makoini and Hokulasi and Anugasi, Amata Kalapangam Drabani, Makoini say, Hajima Police Koragane, Puhan Kardabani Bungo, Makoi Bohina Pibang Bungo, a Queen Hanjan and Kara Hikabani. Kaka, Babung, I quit Omutanga Pio. I quit Nigi Mapomache Huramase, Nushi Haven mistake Toksari Kaka. I quit Omutanga Pio, I quit Matunga Tokjare, I quit Police Tak Picano Kaka. I quit Napibangamoy, Nakoi the Karak Hanjalas and Hikra Quina. Aduda Naquina Quibu Shitribanato, Quina Quibunga Pibangamoy, Hajima Police Korgan Quibu Peak Radabani. Kaka, Babung, Handaki Matang Shimatanga, Makuibunga Piro, Makushu Matung Tokjara Haidana. Karigumba, Matunda Makoine, Kulasidegi, Yanganu Huramatagati, Toy Bagi Banikana, Loina Sinjarage. Kaka, Itaura Juna Haibase, a Shengmane, Karigumba, Kulasida Matung Tarakuda, Yanganu Singado, Makoine Huramatagati, Manki Yanganudo, I coin Amatawatan Sinjagani Kaka. Pari Bungo, Isha Nina, a Supajana Hajera, but a coin Karigina Piro, you know. Pare, Hantakadi Makoise, a coin and a pirage. Adu. Huran Banishi Kalurabadi, a quay Napibangam Lidabani, Aduga, Ishanina, a Supajana Hibasida, a quay Campira Banico. Itau Toiba, Itau Raju, a quayam Nalancre, a quayni, Naquaning from the Yana Lancre, a quain and a quaybu, Nuxina Danam Haiduna, Naquani the Pauja Tamsalaga, Naquani Bunusina Danaba, a quain of Shelobani, Itau Raju, Itau Toiba, Naquay, a quay Bomtanga Piugo, a Shengwani, Itau Toiba, Itau Raju, Itau Quimuna High Sing, a Shengman Actani. A queen and a quibu, Nushina Danabne Haiduna, the queen the Pauja Tamzalubani, a quibum Tanga Pico, a queen of Peter Totra Iranche, the queen of Petra Badi, a quay, the quigim upon the Amukana, my Utangam Laro, a sukan de Itau, Itaura, Jugibani Labase, a quishu, Naquigane, Amupula Saduna, High Headuna Labane, Itau Quisucalono, Itaura, Jugibani Dine, Kaisukan Balate Itau. Kaino Itau, a question my Sumana Shairo, a Duki Sarupudine, a quidi by Banu Adasuk, Isusana Udreduna. I quite many Punduna, I can anula Bani Lebudo. It is a torch law. A dugane, Horen Dangdo, Tabaleta Salaseta.